Kuki Zomi Hmar Phurup na Khundaba District Shing sta Leingak na Thaoibidre HAINA Kuki Zomi Hmar Phurup ki MLA tarana Ministry of Development of Northeastern Region Donor gi Union Minister KISHAN REDDY da AYEEBA CHEROL ama THAJANKHRE CHEROL aduna hai lamdam asida thokliba irang asina maram oiraga Manipur Leingak na Tengnopal Kangpokpi Churachandpur amadi Farzo District yauna Kuki Zomi Hmar na Khundaba mafam sing ase mirai duna thamlei mafam sing asida afaba Leingak lon ama leibagi mami tadre haukiba chahi ama rom asida lambi thong amadi infrastructure development ka mari lainaba fund sing thadoktana leire tribal MLA sing da piba special development fund ke lupa crore amamam gi sanfam su Manipur Leingak na phajinduna thamlei masigi mathakta Manipur Leingak na Northeastern Council da Thagat kiba development ke priority list da Kuki Zomi Hmar na khundariba mafam sing asi yauhandre maramaduna government of Manipur na chothariba achan birai naibagi thawong ase makhata na chatha handaba Union Leingak na mideng changbiyu haina su CHEROL asida palle CHEROL aduda kudek piriba MLA sing adude Saitu SC ge MLA Haukolet Kipgen Technopol SC ge MLA Ledpau Haukip Churachandpur SC ge MLA Alam Khaute Kangpok SC ge MLA Nemcha Kipgen Tipaimuk SC ge MLA Mursanglur Sanate Saikot SC ge MLA Pauliandal Haukip Singat SC ge MLA Chinlun Thang Henglep SC ge MLA Lajamang Haukip Saikul SC ge MLA Kimnyo Haukip Hengsing amadi Thalon SC ge MLA Bungjagin Balteni